Haukiba pung kunmarigi manungda lona thingkraba Lalhoulup PLA amasung KCP taibanganba gi yauna punna cadre mapan security force na phagatpa ngamkhre churachandpur district tagi khutlai kaya phagatkhre hairi Manipur police control room dagi phangba serol amagi matung ina ngarang Imphal West district ki lamsang area dagi PLA ge cadre taruk phagatki faraba cadre sing adudi nandebam opendro sing atopa ming risikanta sahi kun nimfuga mapan Yumkhaibam Rakesh Singh Atopa Ming Puri Sahi Kuntra Ganithoi, Ngangom Lakhan Singh Atopa Ming Nanau Sahi Kungamari, Wangkem Ratan Singh Sahi Nimfuga Taret, Haistam Deven Singh Sahi Nimfuga Mathoi, Amasung, Moivung Kongbam Binu Maitei Chano, Maitei, Ngakpigani, Moivung Kongbam Binu Maitei, Sahi Nimfuga Mapani, Makoi de Magzinga Konana 9mm ge pistol, Ama Magzinga Konana .32 ge pistol, Ama Kapa Yariban Nongoi Maru, Taraga Taruk, Mobile phone nipan amasung gypsy ama phagatpa ngamki faraba PLA ge cadre sing adugi laifam singde haidokide loinana makha taba logi thabak laukhatnaba mari leinaba police station da sinakre amoromda Thawal Police Commando 5x9 Gorkha Rifles amasung 37 Assam Rifles ki apunba timna ngarang KCP taibangan bagi cadre ahumsu Khongjom Bazar dagi phagatpa ngamki faraba Lalhoulup asige cadre sing adudi Konjangbam Akas Atopa Ming Pari Maitei Sahi Kuntraga Humdoi Nongthombam Amujau Singh Sahi Kunmanga amasung Amom Somrendro Atopa Ming Kangleipung Maitei Sahi Kunganipani Makoi ahungi laifamsu Police Department na haidorakide Makoi ahumdagi magazine aniga konana pistol ani Kapa Yariban Nongoi Maru Taraga Mapal Sel Oina Lupa Lising Kuntra Mobile Phone ahum demand letter Mari amasung Alto Car ama Phagatki Faraba KCP Taibangan bagi cadre ahum adu Makha taba logi thabak laukhatnaba mari lenaba police station da sinakre hairi Police control room dagi tha phongdorokibagi matung ina Churachandpur district ki Monjang area da security force ki apunba timna thiba humbagi thabak chathabada sakhangdaba miyoi singna lotuna thamlambani haiba magazine ga konana 12.5 assault rifle ama single shot bolt action rifle ama magazine ga konana 9mm gi pistol ani 9mm CMG ge magazine ama kapa yariba nongoi maru taraga manga short range mortar ama amasung anti riot shell taruk phagatpa ngamki hairi